Hello mayam, ngasisu RR pajena yamna nungairaba movie ama puduna lakle. Hairiba movie asigi mamingna The Orphanage. Film asi 2007 da puthokkiba horror amadi fantasy da based tawba movie amani. Film asigi samlakpa panbe aba rating kara pallabadi IMDb rating da 10 gi manungda 7.4, Prime Video da 10 gi manungda 7.4 aduga Rotten Tomatoes da 87% gi fresh rating phangi. Hairiba film asi aigi subscriber nganbo oinamna personal oina text tharaktuna khanbirakpani aduga mahaki photo amasu apiro haibadigi aina film asi hogdringai da hapcharakpani. Masigi damakta mayamna warobiroi aduga film asigi samlok wari khara hairabadi orphanage amada laura kauba angang nupi macha ama leirami mahangna sauraba matungda mahangna su angang amabu yoami hairiba angang asina sikraba thawai kharabu thengnarami masigi wari asi mahaki mamada mahangna tamjai adubu mahaki mamana di thajabiramde maram asidagi mahaki imung amadi mahaki machada kari thokdok thoki haiba adudi film asi yengaga khangminarasi film asina howdringagi mamangda kanaraba apps amagi matangda haijaramge inaidraba masana MC ga hubu chinda 1975 ki matamda Spain da leiba orphan mabu lei orphanage da leiba angang mayam asi makhogi mama mapa kanamta lejadraba angang ngaktani angang mayam asigi marakta laura kaubi nupi macha mabu uhalai hairiba nupi macha asi mahaki marup singa sanaduna chu leirami masigi matung matam khara haukraba matungda laura hairiba nupi macha asi kanagumba mana yoknabagi damakta pukhirami aduga hairiba sinasi change tawduna ngasidagina chai 30 gi matungi warida mu ulai matamasida laura se nupa amaga luhongduna su leirami aduga mahaki macha nupa chai 3 tangairiba siman kauba ma su leirami laura na yamba matamda mahakna leiramba orphana duda mahaki macha nupa asi poraktuna matam lenduna su leirami maramdi mahakna mafam asida leirkhibana maram oraga mafam asida leiriba angang macha singa chibu mahakna yamna care lokjaba adu pambagini numit kharani gi matungdadi laura gi family asi orphan aduna leiriba jaga aduda makhogi mayum adu hongami nongmadi laura gi machanupa Simon adu makhogi anoba yum asida sanaduna leirami aduga Simon na mahaki mama mapa gi manakta chensilaktuna mahaki anoba marup ani gi maramda palami aduga asumna su hairami aigi leiriba marup ani adu atai kanamtana ubangamde ai thantana ui laurana mahaki masana asumna hairakpa asi taba matamda makhoidi noomi aduga mahaki masadi angang oiribanina mahaki wakhanda pangkhanda khanjanduna uboiramgani haina su khanjarami maramasina makhoigi machanupa Simon na hairiba wa asi makhoina yamna lune hena khanjalude nongmadi laura amadi Simon makhoi anina samudar khongbanda lakpa matamda samudar khongban aduda kep ama leiba adu makhoina urami madudagi Simon na kep adugi manungda kari legi haijuna check tawwa changkirami aduga mahaki mama laura na kep adugi mapanda leptuna mahaki machanupa Simon asibu thorokpa ngaiduna lerami Panayamna koira phawbada Simon na kep adugi manungdagi thoraktaba asina maram oiraga laura na mahaki machanupa Simon asibu kep asigi manungda thiba changami matam asida mahaki machanupa Simon adudi mathanda leptuna kanagumba maga wari sanaduna leramba adu laura na urami madurigi laurana yamna singnaduna mahaki machanupa adugi manakta changchanduna yengoba matamdadi kanamta leiramde madugi mahutta angangi khongun maram khara tajuna leirami masigi matungda Simon amadi laura makhoi anina mayumda halakpagi lambi aduda Simon na lambi aduda tharoi maku angouba mayam ama saithokuna thamami karigi dambakta Simon na asamna tawribano haibagi maramdi mahangna thengnarakiba mahaki anoba marup aduna Simon na thadaramliba tharoi maku asigi khungul liduna Simon gi mayum adu thiraknabagi damakta tawribani mathangi numitta ahaloraba nupi amana laura gi mayum aduda laurabu unabalami aduga ahaloraba nupi aduna laurada mahakse social worker ni aduga doctor amasu oi haina soira ami laurana nupi adubu mahaki mayum manungda changala ami aduga mahaki machanupa Simon gi maramda makhoi discussion taunarami masidusnatana laurana mahaki machanupa Simon gi file kya ama putoktuna su ulami matang asidagi su aikhoina khangba ngami madudi Simon hariba angang nupa macha asi laurana hek poksaba angang ama oiramdre haibadi mahaksu laurana yoksaba angang nupa macha ama oiduna lerami Dr. Nupi aduna laurada asumna su haira ami nakhoina hujik yoksariba Simon hariba nupa macha asi nakhoina yoktringagi mamangda leina amasu naduna leiribani mahakpu aina layengduna su lakhibani maramdi ayakse doctor amani aduga aina mahakpu phajana layengbasu pami
matang asida Laurana ahal oiraba doctor nupi aduda asumna hairami aigi nupasu doctor ni nahangna hairiba wa adu yaroi maram asina aigi sanpa Simon asibu yumgi mapanda thoanduna layengba chatpa adu aina pamde aigi yum asigi manungda mapanda thoandabida aigi nupana adum layeng hanba adu aina su hena pami masi haiba loraba matungda Laurana doctor nupi adudagi mahaki machanupagi file kya adu lahoraba matungda doctor nupi adu mahaki mayum adudagi chalan kirami madudagi Laurana file adu phagdoktuna check tawruba matamdadi mahaki machanupa Simon asi laina ama nare haiba asi confirm oirami maram asina Laurana mahaki machanupa Simon gi maphamda mahakse yokchaba machani aduga mahaki maphamda laina ama su nare haiba asi khanganba adu pamlamde maram asidagi Laurana haujiki file adu mahangna Almira amagi manungda phajana log tawduna machana udanabagidamagta solonsanduna thamkirami numit asigi numidangda Laura adu khanguduna mahak makeup thora ami maramdi makhogi yum manung asida yamna kanna lawbugi makhorama tarakpadagini tarakliba khonjena sisu yumgi mapandagi oirami madudigi Laurana yumgi mapanda thoktuna karino haiduna check toromi matang asida Laurana ngasai makhogi memda lakhiba social worker adu makhogi yumgi mapanda leiba sangmacha adugi manungda karigumba kharabu thiduna leiramba adu mahangna thengnarami aduga doctor nupi aduna mafam asidagi file khara puduna makhuna chena konsanduna mafam asidagi hobe chenkirami masi uba matamda Laura adu amuk hana ikang khanguduna makeup thora ami asina takning libati hauji ukhiba sing adu Lauragi mamangda loina ubane haibani madudagi Laurana mahaki nupa aduda mahaki mamangda ukhiba wari sing adu loina tamami maram asidagi Laura amadi mahaki mapuroiba makhoi ani mafam aduda check tawba amuk hana laami matang asidadi social worker adu mafam asida leiramde mathangi numitta Laurana makeup thoraktuna mahaki yumgi mamang thangba thong adu hangtoba matamdadi thong adugi mamangi stair aduda ngauba machugi kongreng amadi tharoi maku kaya ama pareng sana taduna leiramba adu mahangna urami taramliba tharoi maku amadi kongreng maku sing asi mamangda Simon poraga lambida thadaramba aduga chap manarami masigi matungda Simon na mahaki mama aduda atopa mahaki marup taruk amagi maramda su hairami aduga mahaki marup taruk adu kanamtana su uba ngamde mahang mathantana uba ngami haina hairami aduga ima aisu makhoigumna yamna thuna tawraagani aduga ai matam aduda makhoiga punna su laikhragani masagi asigumlabo hai si taba matamda Lauradi yamna angakpa phawrami masigi matungda Laurana mahaki machanupagi boy adu check tawruba matamdadi machanupa aduna ui haiba mahaki marup taruk adugi photo adu yektuna leirami photo asida yauriba masaksing asini kanamtana udi haikhiba adu makhoi taruk adugi manungda amadi mamaida marks amasu upami aduga angangsing adugi makhutasu karigumba kharasu paibagumsu tawromi aduga Laurana drawing adu mahaki machanapa Simonda utuna picture asida yauriba miyoi taruk asigi makhut asi kaidawribano haina ngami masida Simon asomna haira ami aigi marup taruk asina miyoi kyagi pot kaya ama bulawi madu sing adu lotnabagidamakta tawribani masigi matungda pot sing adugi mapu sing aduna makhoi gi pot sing adu makhoina karigumba clue khara sizinaduna thialakadoribani karigumba misak aduna mahakna thiriba pot adu mahaki clue adugi matengna phangba tarabadi mahaki pot adu amokana halalakadoribani aduga mahakchu bor phanggadoribani masi game amani hairiba game asi aikhogi marup sing aduga loinana aisu sanaba yauribani hojik aina tawgadoriba haibabu aigi coin mayam adu thigadoribani coin sing adu aigi marup singna mafam kaya amada losanduna thamlibani masagi wahai sing asi tarba matungda Laurana machana hairiba game asigi maramda mahakchu gyan tarami madudigi mahaki macha aduda game adu mahakchu yauge mahaki mateng pangbige haina hairami maram asidagi Simon amadi Laura makhoi ani game asibu sanaba hurami madudagi Laura amadi Simon makhoi ani na Simon gi coin singbu losanduna leramgani haina thajaba clue sing adu putoktuna mahaki coin sing adu thiba hurami masida sunatana Laurana Simon gi room da changduna pochai kaya amasu check toromi aduga garden da kitchen da kaya amasu changduna mahaki coin sing adu leibara haiduna check tawjarami asumna Simon amadi Laura makhoi ani na Simon gi coin sing adu adum thirakpa matamda ngasai mamangda Laurana losanduna thamkiba so adu Simon na thengnarami so asigi mateng nasu ngasai Laurana losankiba file adu phanggadoribani madudigi Simon na so adu paiduna upuduna leiriba maike edu chenkirami adugo upudu hangtoktuna upu asigi manungda mahaki marumda losalamba coin adu mahangna puthora ami masida sunatana mahaki mama Laurana losalamba file adu su puthora ami madudigi Laurana mahaki machanapa Simon gi manakta sat launa sensanduna file adu bulokhatuna konsanduna thamkirami matang asida mahaki machanapa Simon di makhoina thiriba coin adu phangi haiduna yamna harauna chongduna su leijarami
Madudigi machanupa Simon aduna ikang khanguduna asumna hairami ima ayakse nakoina poksaba nacha natte nakoina yokjaba nachane haiba si ai mamangdagi khangi masijin sunatana aingonda aruba laina amasuna aduna lei haiba si aisu khangi maram asina ai yamna thuna siradubani asumna mahaki machanupa Simon asina itha thajadana wahai mayam asi hairakpa si tapa matamda laura adudi mahaki masadu ipa pakatpa amadi angakpa phawrami madudigi laurana mahaki masadu ipa pakana machanupa Simon aduda madugi wahi adu nangonda kanana hairei haiduna hangami masida machanupa Simon aduna aigi marup Thomas na hairakpani matang asida Thomas hariba misak asi ngasai ayekpa picture aduda yaukhiba mark su pamisak adubuni asigumlaba wahi asi taruba matamda laura adudi amukke hena mahaki masadu sok sakhirami mathangi numita makhogi orphanage da leiriba angang mayam adugi special oiba party ma silami hariba party asida laurana mahaki machanupa Simon asibu yaunabagi damakta hairami masida mahaki machanupa Simon aduna party du yauningde mahakti mahaki marup Thomas aduna mahaki mayumda mahaka loinana chatsi hai haiduna hairami masi taba matamda mahaki machanupa aduda laurana nahangna hariba adu yaroi hauji aikhogi yumda party masiliba si udra haiduna mama macha mafam asida mari jenara ami aduga Simon na mahaki mamana porokliba posak asibu chakhairami masi uba matamda laurana sauraduna machanupa Simon asigi mamaida kupangna tharami machabu phururaba matungda mahaki machabu phururiba makhut adu mahakna pap chelaba makhutni haina khala ami maramasina mahak mathwai yamna amuk nungaira amde madudigi laura adu mathwai nungaitana mahak room adudigi machanupa adu thamamduna thokhirami ngahak leiraba matungda laurana mathwai nungaitraduna mahaki macha adugi manakta mahakna tokhiba sing adu soikare haiduna haijaba laami adubu mahakna mahaki mayum aduda mahaki machanupa Simon asibu thiba tarabasu mahakna thiba phangamde madugi mahutta arapada angang ama leptuna leiba adu mahakna urami lepliba angang asigi mamaida mark samasu pammi angang asigi photo asi mamangda Simon yektuna mahaki mama laurada utkhiba aduni haibadi Thomas hariba angang aduni madudagi angang nupa macha aduna lauragi manakta asum changa ami matam asida laurana khalibadi mahaki manakta changlakliba angang nupa macha asi mahaki machanupa Simon ne haina khalibani madudagi laurana marks adubu lokthokke haiduna torokpa matam adudadi angang nupa macha asina laura asibu baru madugi manungda insan kirami aduga angang aduna baru madugi thong adu lonsan naba tawrami thong adu lonsan naba honaba matamda lauragi makhut adu su thong aduna chapami madudagi angang aduna ngamduna laura adu baru madugi manungda thong lonjanduna thamami laura su mahaki makhut adu thong aduna chapkiba aduna maram oiraga yamna narami maram asina mahak yamna kana laurami asumna mahakna lauba asi taba asina maram oiraga lauragi mapuroiba adusu lauragi manakta changa ami aduga thong adu hangtoktuna ka manungda leiriba laura asibu lauthokpirami madudigi laurana yamna thuna ka adudigi thoraktuna mahaki machanupa Simon asibu thiba hurami adubu mahakna phaniyamna thiba tarabasu mahaki machanupa Simon adudi thiba phangamde madudigi makhogi mafam asida leiriba mi mayam aduna Simon asibu thiba hurami sumna makhoi mayamna room kaya amada changduna mahaki machanupa Simon asibu thiba tarabasu thiba phangamde masidagi laurana khanga ami mahaki machanupa Simon asi mahaki mayumda leitre haiba asi maram asidagi laurana ngasai makhoina lakhiba samudra mapanda leiba kep adugi manakta machanupa Simon asibu thiba laami hojikti samudagi isingi imai adusu khara wangkatpana kep adusu isingi imai mati ama lanthokduna kep adugi manakta chatkadaba oirami madurgi ising aduda kumthaduna laurana kep adu tanaba lakpa matam aduda lauragi mapuroiba aduna mahaki nupi asi isingde iraknaduna sokpa tare haiduna khanbadagi mahaki nupi asibu matang chana phaduna kalaurami maram asidagi laurana kep adugi manakta chatpasu ngamauramde masigi matungda laura adu hospital da mahaki mapuroiba aduna pukhatpirami matang asida lauragi mapuroiba adu lauragi manakta changtuna asumna haira ami police kaya ama kep aduda thaduna mahaki machanupa Simon adubu thialurabani adubu kep adugi manungda mahaki machanupa Simon adudi thiba phangte haiduna hairami adubu makhoina phaniyamna thiba tarabasu makhogi machanupa Simon adudi thiba phangamde hairami laurana muhaira ami adude akhoi kaidoba tare ainadi kep adugi mapanda aigi chanupa Simon adu lepkhiba adu ukhibani wayasi taba matamda mapamas leiriba police amadi doctor singaduna asumna haira ami nahakna nahakina chanupa Simon adu kep adugi mapanda ukhi hariba matam aduda aikoisu mana aduda leiribani madu nangi wakhanda uboiramgani aduga police amadi doctor singaduna laurada asumna soibirami aina khanbada nahakina chanupa Simon adu akhogi mari mata natraga nahak yamna naknaba mi amana kidnap tawkhiba mali
Masi hairpa matamda Laura amadi maki nupa makhoi anina ningsingammi madudi makhoigi yumda social worker ne haiba doctor ama laamba adu madudigi Laurana police sing aduda asumna hairaami makhoigi yumda doctor oibi social worker nupi ama laami aduga Simon gi maramda su yamna hangami nongma numidang amasu hairiba doctor nupi adu aikhoigi yumda laami aduga aikhoigi yum madudagi mahangna darka oiba potsai kya amasu thiduna puraga chatki police sing aduna Laura gi wayesi tarba matungda asumna hairaami aikhoigi mafam asida social worker amata leite adubu hairiba nupi asi Laura nadi thengnaduna wari sakhrabani maram asina mahaki machanupa Simon asi nupi aduna soidanamaki faramgani hainasu khalami maram asina aigi chanupa adu mafam ama hektadagi mahakna phangambassu yai hojikti Laura gi makhong adusu soktuna leremi maram asina mahak wheelchair amada phamduna lerami asumna Laura na soktuna leiba asi mahaki mapuroibana uba matamda mahakpu phajana yengsinbirami aduga Laura gi nupa aduna mahaki makta siriba lik adu lokthokuna Laura da pirami aduga mangonda sijalu haina swairami mahaki mapuroiba aduna amukasu asumna hairami karigumba aina Simon adu phangaba matungda nangondagi lik asi amukhana lawge mathangi sinda Laura adu tumduna lerami Thengnaba matam aduda Laura adu karigumba khonjel ama tarakpadigi mahak makeup thorami tarakliba khonjena sisu mahaki machanupa Simon na leramba room adudagi tarakporami maram asina mahaki wheelchair adu tongduna machanupa Simon na leramba room adugi maikaida laami madudagi Laura na machanupa gi room aduda yamna thuna changjalaktuna machanupa adubu leibra haiduna check tawjarami matam asida machanupa adugi phamung mathakta machanupana sanaramba laidi adu taaduna leramba adu mahangna thengnarami hairiba sin asi change tawduna ngasidagina tha taruki matungi sin amamu aikhoida uhalai matam asi fawbada police singna mahaki machanupa Simon asi thiba phangamde maram asina Laura amadi mahaki mapuroiba makhoi anigi asa asi loina mangkhirami Nomati Laura amadi mahaki mapuroiba makhoi anina gari thawduna mafam amada lakpa matamda social worker nupi adu makhoina thengnarami makhoina thengnariba sisu ahan nupi asina lambi lanthoropoirami aduga angang hapnaba trolley amasu induna chatli masi uba matamda Laura amadi mahaki mapuroiba makhoi anigi asa amadi leirami haibadi makhoigi machanupa Simon asi soidanamaki phangagani haina hojikti mahaki manakta aikhoigi chanupa adu soidanamaki leramlagani maram asina aikhoigi chanupa adu ngasidi soidanamaki phangjargani madudagi Laurana ahan nupi aduga wari sananabagidamakta car adudagi kumthara ami anja asida nakandagi bus ama thawjalaktuna ahan nupi asibu thongkhirami asi uba matamda Laura adudi yamna kanna lautuna kapami aduga ahan nupi aduna iliba trolley adugi manakta censanduna yenguba matamdadi trolley asigi manungda laidi ama yauduna lerami laidi adu Laurana lokthokuna check tawruba matamdadi laidi adu mahaki mamai aduda mark chamautuna lerami aibadi Thomas ki masak mo manba laidi amani masigi matungda Laura hairiba nupi asina social worker nupi adugi manakta chenselakuna mahaki masagi maramda hange tawrupa matamadudadi Laura gi mapuroiba aduna mahaki nupi adubu khamduna social worker nupi adudi bus aduna thombadagi sikhare hairami Tauto si thokraba matungda police singna social worker hairiba nupi adugi mayumda thijaluba matamda makhoina photo kharabu thengnarami matang asidigi aikhoina khangba ngammi social worker hairiba nupi adu Laurana angang oiringaidagi leirakpa orphan aduda thabak torukpa nupi ama oiduna lerami police nupi aduna amukasu asumna hairami social worker nupi adugi machanupa amsu lerami machanupa adugi maming adu Thomas kawi Thomas ki maithong asi heng matamda mayangga mimanade haibadi yengba nungaitaba maithong amani maram asina mahangna ayamba matamda mahaki mamai adu udanabagidamagta marks upsanduna lei maram asina social worker aduna mahaki machanupa asi ayamba matamda mayamdagi losanduna adum thammi aduga police nupi aduna Laurada newspaper ma putoktuna asumna sulammi Thomas hariba angang asina mangkibagi pawasi iduna leiriba asi police nupi aduna Laurada asumna sohairami nangna angang oiringai matam nakpu yokkiba matam aduda Thomas hariba angang adu angang kharana keb aduda haibadi nahakna chatkiba keb aduda puduna chatki makhoi sing aduna keb adugi manungda changaba matungda atopa angang sing aduna Thomas ki mamaida uppiba marks adu lokthoroktuna makhoi mayam adudi keb adugi mapanda chenthoraki karigino haibagi maramdi atopa angang sing aduna Thomas si marks yaugdraba maithong adu yengba pamki maram asina atopa angang sing aduna Thomas pu keb adugi mapanda thorokpa ngaiki adubu angang sing aduna phanyamna kuina ngaiba tarabasu Thomas adudi keb adugi manungdagi thorokkide maram asidagi atopa angang sing adu mafam adudagi chatki aduga Thomas na keb adugi manungda adum lehokki masigi matungda samudargi web sing aduna asum chawkhalakpana maram oraga Thomas adusu keb adudagi thorokpa ngamkhide adudagi keb adugi manungda ising mayam ama changkibaduna maram oraga Thomas hariba angang adu keb adugi manungda sikhi
ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯧꯔꯥꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯊꯣꯛꯈ꯭ꯔꯤꯕ ꯌꯥꯅꯣ ꯃꯔꯝꯗꯤ ꯊꯣꯃꯥꯁ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯥꯏꯃꯟ ꯑꯁꯤꯁꯨ ꯃꯥꯡꯈꯤꯕ ꯑꯗꯨ ꯃꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯊꯣꯃꯥꯁ ꯑꯗꯨꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯅꯍꯥꯛꯅ ꯎꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯧꯔꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯇꯨꯝꯃꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯁꯥꯏꯃꯟꯒꯤ ꯋꯥꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯧꯔꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯔꯨꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯆꯪꯉꯛꯑꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯂꯧꯔꯥ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯂꯧꯔꯥꯅ ꯃꯍꯥꯛꯀꯤ ꯐꯩꯖꯨꯞ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯃꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯂꯧꯔꯥ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯁꯨ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯆꯃꯝꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯖꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯥꯏꯃꯟꯅ ꯃꯥꯡꯈ꯭ꯔꯕ ꯊꯥ 9ꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯏ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯧꯔꯥꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯥꯏꯃꯟꯅ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯧꯔꯥꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯗ ꯊꯣꯃꯥꯁꯀꯤ ꯃꯥꯛꯁ ꯑꯗꯨꯒꯤ ꯃꯆꯦꯠ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯥꯛꯁ ꯃꯆꯦꯠ ꯑꯁꯤ ꯅꯣꯡꯃ ꯊꯣꯃꯥꯁꯅ ꯃꯍꯥꯛꯄꯨ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯏꯟꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯆꯦꯠ ꯑꯃ ꯁꯦꯠꯍꯧꯕ ꯑꯣꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛ ꯃꯦꯗꯤꯌꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯑꯗꯨꯒ ꯂꯥꯏꯇꯤꯡꯒꯤ ꯊꯕꯛꯀꯤ ꯃꯔꯝꯗ ꯈꯔ ꯇꯧꯔꯁꯤ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯊꯋꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤꯗꯕ ꯑꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯗꯤꯌꯝ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯧꯔꯥꯒꯤ ꯃꯌꯨꯝꯗ ꯂꯥꯏꯇꯤꯟ ꯈꯔ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯗꯤꯌꯝ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯦꯗꯤꯌꯝꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯧꯔꯥ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯦꯃꯦꯔꯥꯒꯤ ꯃꯇꯦꯡꯅ ꯑꯇꯣꯞꯄ ꯔꯨꯝ ꯑꯃꯗ ꯐꯝꯗꯨꯅ ꯌꯦꯡꯉꯒꯁꯨ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯦꯗꯤꯌꯝꯅ ꯃꯈꯣꯏꯒꯤ ꯑꯣꯔꯐꯥꯟꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯆꯦꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯉꯥꯡ 5ꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯔꯨꯝ ꯑꯃꯗꯒꯤ ꯇꯥꯔꯛꯑꯝꯃꯤ ꯑꯉꯥꯡ 5ꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ 5ꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯪꯅꯕ ꯀꯥꯗꯁꯨ ꯑꯇꯣꯞꯄ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯔꯦꯗꯤꯑꯣꯒꯤ ꯁꯤꯒꯅꯦꯜ ꯑꯗꯨꯗꯒꯤ ꯇꯥꯕ ꯐꯪꯉꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯗꯤꯌꯝ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯁꯥꯏꯃꯟꯒꯤ ꯃꯔꯝꯗ ꯍꯪꯉꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯪꯕꯒ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯂꯣꯏꯅ ꯌꯥꯈꯤꯔꯝꯗꯦ ꯃꯦꯆꯤꯟ ꯑꯗꯨꯅ ꯌꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯦꯞꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯥ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯦꯗꯤꯌꯝ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯂꯧꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯁꯥꯏꯃꯟ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯍꯧꯗ꯭ꯔꯦ ꯃꯁꯤꯗ ꯃꯦꯗꯤꯌꯝꯅ ꯂꯧꯔꯥꯗ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯎꯒꯗꯕꯅꯤ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯧꯔꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯥꯏꯃꯟꯁꯨ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯀꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯦꯗꯤꯌꯝ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯂꯧꯔꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯍꯩ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯤꯅ ꯅꯈꯣꯏꯅ ꯑꯁꯨꯝꯕ ꯑꯣꯏꯇꯄꯥꯇꯕꯁꯤꯡ ꯑꯁꯤ ꯇꯧꯗꯨꯅ ꯂꯩꯔꯒꯅꯨ ꯅꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯧꯔꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯔꯛꯑꯝꯃꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯗꯤ ꯃꯦꯗꯤꯌꯝ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯔꯛꯑꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯗꯤꯌꯝꯅ ꯂꯧꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯁꯥꯏꯃꯟ ꯑꯁꯤꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯨꯅ ꯁꯥꯏꯃꯟꯕꯨ ꯊꯤꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯃꯇꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯡꯉꯨ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯅꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯃꯆꯥ ꯑꯃ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯅꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯒꯗꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯧꯔꯥꯅ ꯉꯁꯥꯏ ꯃꯦꯗꯤꯌꯝꯅ ꯑꯣꯔꯐꯥꯟꯒꯤ ꯀꯥꯁꯤꯡ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯍꯥꯏꯕ ꯔꯨꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯪꯉꯛꯑꯝꯃꯤ
Tanja asida ka asigi thongnao si kairami aduga akaiba mingjensin aduna bench amagi mathakta tarami Laurana bench adugi manakta changchanduna yenguba matamdadi box ama leirami box adu hangtoktuna yenguba matamdadi box asigi manungda laidi khara yauduna leirami masida sunatna maki machanupa Simon gi photo amasu yauduna leirami masida Laurana khalami madudi mangonda karigumba clue ama pirakpa mali haiduna duga maki machanupa Simon na mamangda makhoini sanakiba game adu makchu ningsinga ami madudagi Laurana thawai sing aduga trijahan tawbagi game adu sananabagidamagta ready tawrami Laurana game asi asum sanarakpa matamda thong hangnabagi thong machai ama thengnarami madudagi Laurana thong hangnaba u matum adu paiduna makhogi yum asida masina hangba yaba thong asi karaida lei haiduna loina check tawba horami adubu mahakna phaniamna thijaba tarabasu masina hangba yaba thong amata leiramde masigi matungda ngasai social worker aduna changamba set haibadi ka aduda Laurasu laami atang asida mahakna social worker aduna siramba lik ama thengnarami madudagi Laurana khangami mahaki mamangda ukhiba haibadi mamangda social worker na mafam asida lakhiba adu asengbane haiba asi mafam asida thong macha kaya amasu leirami thong macha sing asibu Laurana loina thugairami aduga thong macha asigi manungda leiramba cement bag sing adu mahakna lokthora ami cement bag sing adu hangtoktuna yenguba matamdadi mahak yamna akiba ma phawrami aibadi mahakna angang oringaida mahaka orphanda leminaramba mahaki marup manga cement bag asigi manungda hapchanduna hatokpiba amadi siduna leiramba du mahakna thengnarami hariba angang manga asinani Thomas hariba nupa macha asibu kep aduda puduna satkiba adusu numit adudagi social worker nupi aduna mahaki macha nupa adubu kep aduda pukhi haibagi damakta angang manga adugi mathakta laman khomgi haina khankiba oirami madudagi social worker nupi aduna angang manga adugi chanaba chinjakta hu hapchanduna angang manga adubo hatokhiba oirami madugi matungda siraba angang manga adugi haksang adu cement bag asida hapchanduna locker sing asida lonchanduna thamapho oirami social worker aduna asumna tawramliba sesu kanamtana khangdanabagidamagta oirami masigi matungda Laurana mahaki nupa aduda mahakna thengnarakhiba wari sing adu loina tamami adubu mahaki nupanadi mahakna hariba adu phajana mata tabiramde madugi muhutta mahaki nupana mafam asi thadoktuna chatlasi haina hairami masida Laurana mahaki nupa aduda asumna hairami aidi orphana sida numinini humni kaktang ithanda leijaukhige haina hairami maram asidagi Lauragi mapuroiba asina mafam asidagi makhogi pochai sing adu loina puduna chatkirami mapuroibana chakhraba matungda Laurana mafam ase hanagi orphanagi mawongda phajana semjanduna muk thamami aduga Laurana orphanage singi worker sing aduna setpa dress adu setuna dining table da angang singna chanaba pochai kaya amasu thangtoktuna mak mafam aduda tumina phamduna leirami masida sunatna mafam asida thariba chair sing asida mangna phangkhiba laidi sing adusu loina phamanduna thamami masigi matungda Laurana mahaki sikraba marup sing adu mahakna mafam asida kaurami mahakna asumna kaujaba tarabasu mafam asida mahaki marup sing adudi amata laamde madudagi Laurana mafam asidagi haugattuna mahaki marup sing aduda makhoina piklingaida sanaba game ama sanasi haiduna hairami Laurana game asi sananabagidamakta masing thiba haurami hariba matam asida mahaki angang oringagi marup sing adugi thawai adu mahaki manakta loina thorami aduga Laurana mahaki machanupa Simon gi maramda mahaki marup sing aduda hangnaba yamna kana honajai matam asida mahaki marup sing adudi mafam asida lot nabagidamakta yamna kana chena khirami aibadi makhoina hujik chanariba game asi keku lot pini Laurasu angang sing aduna chenkhiba mapa aduda asum tanara ami matam asida mahaki angang oringagi marup amana atopa ka amada chenjan kirami Laurasu angang adubu tana khirami Laurana room asida changpa matamdadi chai matum mayam amasu leirami Laurana mahakna changa iba room asi check tawruba matamdadi room asida thong ama panduna leirami thong asisu mahakna mamangda phangkhiba thong hangnaba u makak aduna hanggadaba oirami Laurana u makak adu puthoraktuna thong adubu hangami matam asida mahakna changa iba mafam asidi orphanage asigi basement gi jaga ama oiduna leirami Laurana asum changpa matamda walda Thomas ye amba picture kaya amasu leirami masina tangninglibati mamangi matam kayada Thomas asi basement asigi jagada adum leire haibani madudigi Laurana ka asida asum check tawrpa matamda Thomas na pliklingaida selamba dressing adu mahaki machanupa Simon na setuna mafam asida siraga taraga leiramba adu mahakna thengnarami machagi asiba hakchang asi uba matamda Laura adudi thamoi sokna kapami aduga siraba masa adugi manakta phamduna angawigi matagum mahak mafam asida yamna kana lauduna kapami matang asida Laurana mahaki mamangi wari kharabu ningsinga ami
nongma mahakna mahakki machanupa Simongi mamaida kupangna thakiba adu numit aduda mahak supa angang ama mahakki manakta lakhiba adu mahakna Thomas naina khankibani madu atai kanamta oiramde mahakki machanupa Simon adu oiduna leirami masida sunatna mahakki machanupa Simon aduna Thomas ki memda chatse haiba matamda mamana yadabadagi kupangna thakibani maram asidagi mahakki machanupa Simon aduna saubadagi Thomas laiba basement aduda Simon aduna chatkiba oirami numit aduda laura yauna atopa miyoi kaya amanasu Simon asibu thikibani adubu Simon hariba angang asidi yum asigi basement di jagada changduna leikhi haiba asi kanamtana khangkidaba oirami numit aduda laurana mahakki machanupa asi thiba matamda makhoigi apikpa thong adu mahakna hangtoktuna yengamde aduga yum asigi basement di jaga ama lei haiba asisu mahakna henjana khanjaluba toromde asigumlaba mahakki asoiba wakal asina yum adugi leiriba thong macha asibu mahakna yengkidaba oirami masida sunatana basement gi thong macha adugi mathakta makhoina pipe mayam amasu nachanduna thamkiba oirami maram asina basement gi thong adusu hangtokpa yadabida leikhiba oirami upai leitraba Simon di thong adu hangtokpa yadaba maram oraga basement gi jaga aduda adum leikhiba oirami laurana hospital dagi halakiba matam adudasu yumgi jaga da kariguma khonjel ama taki haiba adusu basement gi jaga adudagi tarakhiba oirami madu atai kanamtagi khonjel oramde Simon na basement adugi mapandagi thoroknaba honaba matamda thokhiba makhon oirami adubu basement gi stair aduda nanthabadagi Simon adu makhada onthaduna takhiba oirami matam aduda mahakki makhong adusu leithekhiba oirami makhong adu tekhibana maram oraga mak chatpa ngamdabida mafam aduda taaduna chaina adu khangduna sikhiba oirami masigi matungda laurana machanupa Simon gi asiba body adu mahakki room da kaptuna purga laami masagi asiba hakchang asi uba matamda mahakti yamna mathwai nungairamde maram asina mahaksu masagi matung induna sirage haina khalami maram asina laurana mafam asida leiriba tumnabagi guli adu mahakna masing yamna chasalami laurana asumna tumnabagi guli asi ka hena sasan kiba sina maram oraga mak mafam asida sikirami ngahak lerba matungdadi laura adu mahakki thawai adu aikhoida holai matam asidadi mahakki machanupa Simon adu su mahakki mamangda leptuna leirami masi ujaba matamda mahak yamna haraujarami mahakki machada natana orphan asida sikiba Thomas aduga mahakki atopa marup sing adugi thawai sing adusu mahakki manakta loina laami matang asida aikoina khangi laurana mahakki masa asibu sacrifice taktoba matungda mahakki thawai aduna mafam asida kangauna duna leiriba thawai mayam asibu mahakna mama saktuna angang mayam asibu mahakna phajana section sena duna thamami aduga Thomas pusu mahakna phajana care lobirami masigi matungda lemoriba angang mayam adigi thawai sing aduna su lauragi manakta makhoi singi mamane haina khanduna changjara ami asumna laura Simon amadi atai atopa angang mayam aduga mafam asida nungaina sanaduna leikhirami mathangi sinda aikoina lauragi mapuroiba asina orphanage asida lakpa adu aikoida holai aduga mafam asida siramlaba mahakki nupi macha amadi atopa sikraba body sing adu mahakna mafam asida phajana phumjanbirami aduga sikraba mahakki nupigi mofam amadi machagi mofam aduda mahakna lei kaya amasu thamoi sokna kacharami masigi matungda mahakna orphanage adugi yum manungda changpa matamda mamangda mahakki nupida mahakna pikiba lik adu taaduna leirami atang asidagi mahakna mamangda haikiba wa amabu ningsinga ami madudi karigumba aikhoina aikhoigi angang adubu phangaba matamda nahakna lik asi aingonda piramu masidagi lauragi nupa asina su khangami mahakki nupi aduna mahakki macha asibu phangkre haibani matang asida mahakki matungda leiriba thong asi mathanta hangtora ami asumna nungairaba movie asi matang aswaida losankirami karigumba ngasigi aigi explanation asida soikiba lankiba yaurabasu mayamna ngakpiu ngasigidi matang aswaida kainarasi